Borobekra subdivision dagi Meitei sing Takthoknaba Loutunaduna haibagi chingnaba leire. Mamang thagi July 13 gi numidang wairam pung 8:30 taba matamda Jiribam district ki Borobekra subdivision gi Borobekra police station dagi meter 500 rom tamak lapa mafam da leiba Haigruzam Maniton kauba miyoi amagi yum tumna mai tharambagi thawong asi Federation of Civil Society Organization Focs Manipurna Haksinna Lawi amadi thawong asi Borobekra subdivision da leiba Meitei sing mafam asida deploy tawriba Assam Rifles ka Loutunaduna chathaba thawong amara haibagi chingnaba fawba leire haina Focs ki Cheral amana khangalagli Cheral asina hai subdivision amagi police station dagi supnagi meter 500 khaktamak lapa aduga Assam Rifles nasu ROP chatliba mafam amada numit tarakpada ngairingai matamda yum ama maina tumna tharamba haibasi Meitei khaktada atamnana chathaba thawong amani hairoidabagi maram leite thaudok asida chenaba miyoi sing athubada faduna chapchaba logi oiba action logadabani hairi karigumba district police amadi subdivisional police na political pressure na maram oirega mara leiba sing farabasu huran lanada thadokiba tarabadi maduda thoklakpa afafatagi thaudang khudingmak district police na pugadabani loinana mafam asida deploy tawriba AR sing lokthokduna state force sing matik chana deploy tawduna mafam asida amuk hanna lanjenna kraba miyam khunda leita hannaba district administration na thabak paikhat kadabani yamna ngaglibadi Borobekra subdivision da Meitei gi yum kaya mai thakiba sing asi CAPF sing manak nakna leiba mafam sing da thokiba ngaktani chatharagliba crime sing asi paramilitary force sing leina chathaba oina tawba maramna makhoi yauna Loutunaduna subdivision asida Meitei leiba ngamdanaba Hotnarabra natraga security gi hoba leirabra haibasi achauba wahang amani hainasu Cheral asina makha taragli